Friends मैम ngasi se koi prithvi pumbada koi India se yam thina maming chatpa country mo ore ko ngasi numit si goina adugo masi amromda afaba ni haibasu yai or koi gi laibak thibani haibasu yai madudi kari no har kanda mayam se na khambiramani Amnesty International Organization haibasu ko yam important oi ba du thodang lawriba prithvi gi human rights ki gai khongkang na bada du gomba ke adu saruk ya organization amani adu ngasi se koi Amnesty International na phongdo khibase ngasi yoina sumai hai moin hai bada ngasi report among we phong khrebo ko adu moin hai se akoina fazana hogi trade data lai riba hogi shipment gi kai gi lai myam se hogi business ki shipment gi trade data myam se thigala matung da akoina khangrakhi bani madudi hogi India na Israel da Gaza war gi manung je habadi Gaza gi war se 2023 October de hau khibani ko masigi lan se hau khiba matung dagi koi India na koi Israel da and in defense ki mari leina ba hai tare kuchu khulai bomb to ba do nomai sa ba ching ba everything masida duga drone technology du si yaw ko hari ba mayam se masida sa ba chang ba equipment kai ka se India gi side gi tongan tongan na shipment lising ani ga changwa hena dumaina India na Israel da supply tau ki heba allegation ama Amnesty International side gi ngasi thola khreb aduna hoji masigi allegation ji thorala matung da Amnesty International harisina makoina masi phajana kupna thijilla matung da data sing check tawra matung da findings sing ado makoina dumaina mayam da phongdor pani sine ko harise aduna hoji prithvi pumba lairiba country mayam sina hoji nainarisina mayam su khamira mani hariba Gaza war sigi matang jegi even netani hosi prithvi da laiba country ke amana masi ban taw he ko adu gi matak da mahak si international criminal court ta suma si case ama thengnariba haibadi mahak si misam praja ke ama hatpagi adugi maranda suma sa so case ama thengnar leirine ba adugumba country amada India na matau karam na adugi amba khuju khulai si Gaza ga war tawringe manung sida kamani India na supply tawrimino habesine ba kom am hogi nei nai si war amagi manung da khuju khulai supply taw habesidi war do aduda use taw habene khuju khulai si adu masi Amnesty International gi side gi makhoni allegation tawriba si tasengba gi India government gi side gi amukka masigi reply pirak tri ko hoju phago endi handa ki matang si hai tare mamang da masiga Amnesty International di mai leina da bada parliament de external affairs minister na India gi ko mahang phongdo ki ba ma dile habadi India na top country ama da relation lai bana daga pot tha da ba habi se ko India gi oiba internal gi oiba ko gi citizen sing kana na bagi damakta ko gi national interest ta tawbune duna masida ko na tawba thaba khudi makse public ta haido kani na daga public ta lehen gani habagi mathau ta de gana adumadi phongdo ki balai ko aduna world hozik mayam na hozik India da ngasigi Amnesty International phongdo ki wafam se masigi mari leina na hozik prithvi pumma da hozik mayam na khanari sina adu yamna sigraba ko Gaza da war da hat khiba khot ki mayam masigi ko Israel si atoba country kaya mana makoi si sa moi cover tawmindaram fogum hoji thadat la matam sida India na matau karam na Israel da hogi war manung da kulai supply tawrimino habasine ba ko masi question si ne bala ise adu masi chumlam bai ai or chumlam do si ai aduga akoina matang amade nising bu yaba so Netanyahu ga hogi honorable prime minister Modi ga so relation yam bhai ko yam dear friends kan yam toin haibine do even ikoi ding da hogi honorable prime minister gi site gi sumahang phongdo ki balai bine Israel is our father lengen hai ki balai bine ko aduna relation di phai India ga Israel ga relation phai masi koi defense ka kina kana atopa way kya ma du atopa business atopa technology kya ma du sudum relation di India ga pharaga di lae aduna masi gi matang sida ai ka hena comment di hai zero gi masi di sarkar gi policy su le mun Amnesty International na adu me allegation ama tawre ko na finding putho matung da mayam da khanghan bane hai ko na ma Amnesty side ta gi phongdo kre ko aduga India sarkar gi side ta gi di lak tri ko masi gi finding se aduga marak sida koina ningsing ba yaba mana India ga Israel ga laina mari se aduga India ga Palestine ga laina mari se mayam da khitang thamjarange akoi gi India ga Israel ga laina mari se adu ki matik adu faraga lai ko habadi second world war loira matung da United Nation na Israel sem kre ko adu gi Israel sem kha matung da mahak si hariba country si recognize khwaidigi han recognize country amani han Israel si recognize tawba singi manungda India so amane 1950 adai da India and Israel si country amani recognize taw habne ko masina mara mora kanda India ga Israel ga sedum mari faraga la edu ga ngasi fawdu so haje musu masi defense ka kinatana
ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯑꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯝꯗ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯗ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒ ꯏꯖꯔꯦꯜꯒꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯔꯤꯂꯦꯁꯟꯗꯨ ꯐꯔꯒ ꯂꯥꯛꯑꯦ ꯀooperation ꯄꯤꯅꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯅꯁꯨ ꯏꯖꯔꯦꯜꯗꯒꯤ ꯗꯤꯐꯦꯟꯁꯀꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣ ꯑꯗꯒꯤ ꯏꯖꯔꯦꯜꯅꯁꯨ ꯑꯗꯨꯝ ꯏꯟꯗꯤꯌꯥꯗꯒꯤ ꯂꯩ ꯁꯨꯃꯥꯏꯅ ꯔꯤꯂꯦꯁꯟꯗꯤ ꯑꯗꯨꯝ ꯐꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯕ ꯌꯥꯕ ꯑꯃꯅ ꯏꯟꯗꯤꯌꯥꯒ ꯄꯦꯂꯦꯁꯇꯥꯏꯟꯒ ꯂꯩꯅꯕ ꯋꯥꯔꯤꯁꯨ ꯈꯤꯇꯪ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯄꯦꯂꯦꯁꯇꯥꯏꯟꯒ ꯂꯩꯅꯔꯤ ꯃꯔꯤꯁꯦ ꯃꯁꯤꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦꯕ ꯑꯃꯨꯛꯀ ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯄꯦꯂꯦꯁꯇꯥꯏꯟꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯇꯥꯜꯂꯤꯁꯤꯀꯣ ꯑꯩꯈꯣꯏꯁꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯄꯦꯂꯦꯁꯇꯥꯏꯟꯅ ꯇꯥꯜꯂꯤꯁꯤ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯏꯖꯔꯦꯜ ꯍꯥꯏꯕꯅ ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯗꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯤꯕ ꯒꯖꯥ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯛꯅ ꯁꯥꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯕꯁꯦ ꯃꯈꯣꯏꯁꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯄꯤꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯏꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯛꯁꯤꯗ ꯏꯟꯗꯤꯌꯥꯅꯗꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯁꯇꯥꯏꯟꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯅꯗꯤ ꯌꯥꯝꯅ ꯉꯟꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯈꯛꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯚꯣꯠ ꯀꯌꯥꯔꯛ ꯂꯧꯈ꯭ꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯄꯤꯒꯗꯧꯕꯅꯤ ꯄꯤꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗ ꯏꯟꯗꯤꯌꯥꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯄꯦꯂꯦꯁꯇꯥꯏꯟꯁꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯀꯌా ꯑꯃꯁꯨ ꯂꯩꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯗ ꯈꯤꯇꯪ ꯅꯤꯡꯁꯤꯡꯖꯔꯕꯗ ꯑꯅꯤꯃꯛꯁꯤ ꯌꯥꯅꯅꯕ ꯆꯠꯄꯅꯦꯕ ꯇꯁꯦꯡꯕꯒꯤꯗꯤ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯁꯦ ꯏꯖꯔꯦꯜꯁꯨ ꯊꯤꯅꯗꯕ ꯏꯖꯔꯦꯜꯁꯨ ꯌꯥꯅꯅꯕ ꯆꯠꯄ ꯑꯗꯒꯤ ꯄꯦꯂꯦꯁꯇꯥꯏꯟꯁꯨ ꯊꯤꯅꯗꯕꯀꯣ ꯄꯦꯂꯦꯁꯇꯥꯏꯟꯒꯤꯁꯨ ꯌꯥꯅꯔꯒ ꯆꯠꯄ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯐꯕꯔꯣꯝꯗ ꯄꯨꯔꯛꯅꯕꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯅꯦꯕ ꯏꯟꯗꯤꯌꯥꯅ ꯆꯠꯂꯤꯁꯤꯅ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯁꯦ ꯑꯅꯤꯃꯛꯇꯤ ꯌꯥꯅꯔꯒ ꯆꯠꯄ ꯍꯥꯏꯕꯅꯦꯕ ꯃꯔꯝꯗꯤ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯎꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯅꯔꯀꯥꯟꯗ ꯂꯣꯏꯅ ꯃꯁꯤ ꯃꯤꯆꯪ ꯈꯣꯝꯅꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯒ ꯉꯁꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥꯁꯨ ꯁꯤꯈꯤꯗꯅ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤ ꯇꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯗꯤ ꯐꯖꯕꯅꯦ ꯑꯗꯨꯒ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯑꯃꯁꯨ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯄꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯖꯔꯦꯜꯒ ꯄꯦꯂꯦꯁꯇꯥꯏꯟ ꯈꯛꯀꯤ ꯋꯥꯔꯤ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔꯤꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯋꯥꯔꯁꯤꯗꯁꯨ ꯌꯨꯀ꯭ꯔꯦꯟꯁꯤ ꯏꯟꯗꯤꯌꯥꯒꯁꯨ ꯊꯤꯅꯗꯦ ꯑꯗꯨꯒ ꯔꯁꯤꯌꯥꯁꯤꯅ ꯑꯃꯨꯛꯀ ꯏꯟꯗꯤꯌꯥꯒꯤ ꯄꯨꯔꯥ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕꯅꯦꯕ ꯑꯗꯨꯅ ꯑꯅꯤꯃꯛꯁꯤ ꯌꯥꯅꯅꯕ ꯆꯠꯄꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅ ꯑꯦꯂꯤꯒꯦꯁꯟ ꯄꯤꯔꯛꯏꯁꯦ ꯏꯟꯗꯤꯌꯥꯗ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯗꯒꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯒꯤ ꯄꯤꯔꯛꯏꯕ ꯔꯤꯄ꯭ꯂꯥꯏꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯋꯥꯔꯜꯗ ꯂꯩꯈꯤꯕ ꯑꯩꯈꯣꯏ ꯏꯖꯔꯦꯜꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯈꯤꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯀꯔꯤ ꯌꯦꯡꯂꯛꯄ ꯌꯦꯡꯂꯛꯇꯕ ꯍꯥꯏꯕꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯦꯞꯇꯣꯏꯅꯦꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯅꯤꯀꯣ ꯑꯗꯨꯅ ꯃꯇꯝꯗꯨꯕꯨ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯏꯟꯗꯤꯌꯥꯗ ꯄꯤꯔꯤꯕ ꯃꯔꯥꯜꯁꯦ ꯃꯁꯤꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯨꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗꯁꯨ ꯑꯩ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ